अहानबदा मरोइबा पाव कोकोमीगी मिजेंग मखादा तंपाकता पाक्सना मैरागी रैली चतख्रे लान असी इंडिया न सथबा प्रॉक्सी वार नि हाइबा मयेक सेंग हाइना कोकोमीगी माइकेदगी फोंदोरकली IDP सिंगना प्राइम मिनिस्टर दा पीबा वार्निंग दा युमदा हंजिल हंद्रगदी सिबगी खोंजंग हौरगनि हाइबा वाफम लानजेनरिबा सिंगना फोंदोरकली मणिपुर लेंगांग लो थुगाइबसिंग द खुलाई सप्लाई तौदुना लेरे हाइना कांग्रेस ना मराल सीख्रे कुकी की ड्रोन बॉम्बिंग इंटरनेशनल ह्यूमैनिटेरियन लॉ खंगाउना बने हाइबा वाफम फोंदोरगली क्लासिकल लैंग्वेज ओइननबा लेप्तना होना खीगनी हाइना MP सना जावबा लेसेंबना फोंदोरगली अमदी थबक सुफम नुंगाइतबना वखल लेना नारकननबगी मरम ओइ खुरमजरी मॉर्निंग न्यूज़पेपर रीडिंग मिजेंग ताबिरिबा अमदी ताबिरिबा सिंबो पुष्परानी लाइश्रमना तरामना उक्सरी मरोइबा पाउसिंग संदोकना पिजरी इंडियन आर्मी की चीफ जनरल उपेंद्र द्विवेदी न्यूज़ चैनल अमदा पीबा इंटरव्यू दा मणिपुर की मतांग थमखिबा वाफमसिंग अदो यानिंगदबा फोंदोकपोइना कोकोमी की मिजेंग मखादा तंपाक तंगरांग पाक्सना मैरागी रैली चतख्रे मणिपुर हौजिक थोक्लिबा लान असी इंडिया न सथबा प्रॉक्सी वार नि हाइबा हेना मयेक सेंगने हाइना कोकोमी स्टूडेंट्स फ्रंट ना फोंदोरगली स्टूडेंट्स फ्रंट असिगी मीडिया कोऑर्डिनेटर S विद्यानंदन थादोरकपा चेरोल अमदा हाइ था असिगी अमदा सनकिया डिफेंस डायलॉग लिसिंग अनि कुनबरी दा वांगांगबदा इंडियन आर्मी की चीफ जनरल उपेंद्र द्विवेदीना मणिपुर ड्रोन बॉम्बिंग की थौदोक थोखिबा लेते हाइना फोंदोखिबा वाफम अदो कोकोमी स्टूडेंट्स फ्रंट ना अकनबा मौंगदा कंडेम तवे लोइनना महाकी स्टेटमेंट असे यामना बायस ओइबा अमदी कुकी मिलिटेंट सिंबु सपोर्ट तौबा स्टेटमेंट अमनि हाइना लवे मणिपुर की सिक्योरिटी एडवाइजर अमदी DGP ओरिबा अनिना मणिपुर ड्रोन बॉम्बिंग थोखिबगी थौदोक असिगी मतांगदा मीडिया दे स्टेटमेंट थमखिबा लेबता नतना नेशनल मीडिया सिंबा थुंगना सबाक फाख्रबा थौदोक अदुबो कुपसिलगा तायोनबा मवंग अमदा इंडिया की आर्मी चीफ नाना होंगना मणिपुर ड्रोन बॉम्बिंग की थौदोक थोखिबा लेते हाइबसे मियामना ngakpa फावी अमदी महाकी स्टेटमेंट असी मियामना सममनबा फावरे हाइखे असिगुंबा मियामबो सममनहनबा स्टेटमेंट ngahak लेतना थोलकपा सिना सथरिबा लान असी इंडिया की ओइबा सारौलांग तौदुना सथबा प्रॉक्सी वार अमनी अमदी मसीगिदमक मियामबो सममनबा फावहननबा होतनबगी खुजिल थौरांगनि हाइबसी हेना मयेक सेंहले करिगुंबा वार असे इंडिया न सिनबा प्रॉक्सी वार नते हाइरबदे चिनकु की नार्को टेररिस्ट सिंगना मिसाइल रॉकेट अटैक न सिंगबा चथरक्तुना नेशनल सिक्योरिटी थुगारबा फावबदा मखोइगी मथक्ता करिगिदमक ngasi फावबा एक्शन अमता लौखत्रिबनो हिरमसी मतांगदसु अमुक मिसाइल रॉकेट अटैक चथखिबा लेते हाइना अमुक वाफम थमलकदौरिब्रा हाइबा वाफम फोंदोखे मरक असिदा येलहौमी खोइना हेना मी पाइरिबदी असिगुम्बा कुकी मिलिटेंट सिंग असिदा इंडिया की सेंट्रल सिक्योरिटी फोर्स सिंगना मतेंग पांगलंबगी वीडियो फुटेज कया सोशल मीडिया दा वायरल ओइरकलिबा असिने ओइरकलिबा फिबम सिंग असिना इंडिया लेंगांग ना कुकी मिलिटेंट सिंग असि सिजनदुना प्रॉक्सी वार अमा लंदम असिदा चथारे हाइबसे मयेक सेंगलबा वाफम अमा ओइरकलिबा फिबम असिनदे मणिपुर दा संगसिलकलिबा सेंट्रल सिक्योरिटी फोर्स सिंगना एखोइ बुंगाक लोपीगनी हाइबगी थाजबदो हानागी मतौगुमना अमुका हेना लैहंद्रे हाइखे मरम अदुना मियाम एखोइना सो सेंट्रल सिक्योरिटी फोर्सेस सिंगे मथक्ता नन कोऑपरेशन मूवमेंट हेना कंसिनबा मथौ तारे मरम अदुना सेंट्रल फोर्स सिंगना मखल अमतगी पोचै लेबदा पीदनबगी फिरेप हेना कंसिननबा अमतोइबा फिरेप लौमिनरसे हाइनासु फोंदोखे मणिपुर हौखिबा चहीगी मे थादगी हौरगा थोक्लिबा इरांग असिना मरम ओइरगा लांजेना दुना लेरिबा मिहोइसिंगा प्राइम मिनिस्टर की पुकनिंग सिंगसिलकले लांजेना दुना लेरिबा सिंग असि करिगुंबा सेओल अमगी मनुंगदा मागी हानगी युमदा हंजिल हंद्रगदी दिल्ली दा चतुना सिबगी खोंजंग संगसिलगनी हाइना लांजेना दुना लेरिबा सिंगना फोंदोरखरे
Manipur Press Club ta pangthokpa paugi mifam amada wa ngangladuna Torbung Gram Panchayat Victims Committee ko convener Moirangthem Roger Maitai na hai lanjena duna leiribasing asi masa masagi mayumda hanjinduna leihallagani haibagi thajaba Prime Minister Narendra Modi na pigadabani madu natrabadi Delhi da satuna sibagi khongjang sangsinaba sem saba loire mamang sahigi me ahumdagi hogduna yumkai mai thadokibadagi lanjena duna relief camp singda sangjafam logduna leiriba miyamna khudongsadaba kaya mayoknari ayuk numidangi chara nongkhanaba natana ngasi phawba nongmata momonok na hingba haibadu oidri hauji phawbada awaba taraba miyam asigidamak lengakna lising amamam marirak pirakhibadi leikhre asukui bajahi ama makhai asida sumnagi lupa lising mari aduna kaidawrugani lengakna internally displaced persons singi imungda lupa lak amamam pigani haina lauthokibani adubu hariba senpham asigi sada kunga manga hana lengakni yenthokpa haukrabasu haujik phawba lanjenaraba imung ayamba senpham asi phangdana leiri lanjena duna relief camp ta leiriba miyoi singi angang sing lairik tamba amadi ana ayek yaurakpada lengakna kari karamba mateng panglibagi haibasisu asobo wahang amani leiriba punsi mahing asidadi lanjenariba singi tungi lambi chamamnare Aikoi pumnamak Prime Minister bu thajaba laibak asigi miyoi ngaktani adubo Prime Minister na miyam asigidamak kari khalibage haibasisu wahang amani State amadi Union lengakta thajaba leitre adubo lanjenariba singna thajariba asi Prime Minister khakta ngaire Saba chadaba yumda hanjinduna ingna tapna leiba pami relief camp singda asuwana leikidoi saruk sikibana saruk samhena fare lanjenariba sing asi leiba asigi miyamni haiba wafam phongdorakibani Thaudok ama thokpa khudingi state police tagi Khulai sing hekta lahon kibagi thawong asi lut tawkibani haiba yaroi masi pithokhibani haina logani state lengak asi lo thugaiba singda khulai supply tawba lengak oire haina Manipur Pradesh Congress Committee MPCC gi President Kaisa Megasandrana Maral Sirakli Imphal gi BT Road talaiba Congress Bubble da ngarang nungthil pawmisinga unabada ke Megasandrana hai International Day of Non-Violence Day numita ukhulda khul ani gi marakta pamdaba thodok thokhiba aduga mari leinana Manipur Police tagi khulai kaya paw asi makhatana pijari Khulai kaya lakre habisi kamdawna thokribano thaudok ama hek thokpaga khulai hekta lakre hariba karigino haujikti madu khulai lakhibani haina lawba yaroi pithokhibani haina lawgani khulai lakre habisi Manipur natana karamba laibakta karamba state ta taribage thaudok thokpham aduda central force masing khangdana lairibani aduga makhoidagina karigi laktribano haujik state police ki khulai bu kayam lairibage numit adugi thaudok adusu noma watlingai da che nabalai haiba khanglabani aduga karigi section thorang lokhatabano lengak asi sirabra lamdam asigi irang mayam asina asok apan asi ana yorok pasing asina ana layeng sangsing sansilaktre state asigi mafam sinba thungna violence thoktaba amata yaudre urkhul gi thaudok asigi matangda inquiry tawgadabani khul ani gi marakta hana gumtang du leitaba phibam laknaba mafam adugi CSO yauna Lupkayana hotnari badu taramna wo I haiki Amaromda pawmisinga unaba amada saruk yakiba AICC gi Secretary in charge Christopher Tilakna phongdorakpada Manipur gi miyamna COVID-19 laisat ki akanba saitheng mayok nakraba matungda haukiba pumja lising ani kunga humdoi gi me thadagi thokliba man-made crisis asina lamdam asigi miyamda soba saitheng mayok na bata natana lamdam asigi economy soksan baga loinana tungi yumbirel oigadoriba naha singi manglan mangsilakli mahiroi singna ningthina mahitamba phangzilaktaba state asigi wangmada mahitam haliba singda financial problem kaya mayok nari sing amasung tam animak sangthok sangsin yakidaba sina miyamna
ana ayek yaurokpada layengnaba honabada khudongchadaba kayasu mayoknari man-made crisis asigi teksak pumba lengak napugadabani Center amasung state anida double engine gi lengak asigi thawong asibu yaningde haibasi handakta pangthokiba Lok Sabha mikhalda miyamna tambikhibasu laikre Congress party na sulamdam asida tangdu leitaba phibam puraknaba irang hek haurakpadagi taksinduna lakle hainasu phongdorakhi Bangalore dalaiba VN Foundation na Dr. Khetri Mayum Kala Singda Indo-Spanish International Award lising ani kun mari pirakre Manipur Press Club ta pangthokpa award presentation kam felicitation ceremony da chief guest oikiba Shri Maharaj Sana Jawba Lesemba member of parliament Rajya Sabha na award asi khosinaki award asi da certificate memento amadi langyan fi yauki Dr. Khetri Mayum Kalana miyam gidamakta leptana social work torokpa madi awa ana taraba miyam gidamakta mateng pangbiba gidamakta mana asi phanglakpani Manipur dahan bahat ki operation tawbangamba doctor ni mahangna mahakpo hero of the heart haina khangnei doctor oiraba matungda miyam gidamakta tawba yaba thabak mayam leptana tawduna lakli angang singlai laisu tambada khudong sana na bugidamakta Waiton da Laishom Sama High School amadi Pangai Bazada Royal Academy of Manipur Linkhatke Haksel gi maramda miyam da mateng pangnana bagidamakta free medical camp chamaga tara hena Manipur gi mafam kya marumda pangthokre nupi singi sak thongbada awaba koknaba Pradhan Mantri Ujjwala Yojana gi makhada cooking gas lising ani chatre lom nupi singda lemna phanghankre COVID-19 gi awaba tarba containment John Singh dalaiba imung lising ahum chonga rom da sana thangnaba pochai mateng pangkhre lawmi singi hingnanaba senthok phangnanaba Imphal East isikhada ki hom pambi lising ani chonga rom lawmi singa thaminakre sahi khudingi masai phibam jadraba disability singda minority singda kidney amadi diabetes ki awaba tarba miyoi singda lai sutambada awaba tarba miyoi singda su leptana mateng pangtuna lakli Kumja lising ani kulumdoi da sanga khraba None District Institute of Education and Training That Center mapung phana mathau tawba ngamdre lakadori bai academic session asidagi mapung phana mathau tawhanaba Rongmai Naga Students Organization Manipur RNSOM amadi Rongmai Naga Youth Organization Manipur RNYOM ge lenga ki mityang singsilakli Manipur Press Club tang rang pawmisingu unaba mada RNSOM gi president Ripuilin Pamay na hai kumja lising ani kunga humdoi gi February mari da Chief Minister amadi mari leinaba Education Minister yauduna sanga khraba None District headquarter Longmai da leiba diet center ngasisu mapung phana mathau tawdana leiri mafam asida oja yauna infrastructure gi award pakaya lei lenga ki guideline matung ina center asigi leiriba award pasing athubada mensinarba lengak amadi mari leinaba singna mijang sangduna thabak paikhatlo Lakadori academic session asidagi center asi mapung phana mathau tawnanaba lengak na hotnabiyo award pakaya leiduna center asi mapung phadabana ojagi sinphamda sangba pamba district asigi mahiroi singda khudong sadaba kaya mayokna hale hainasu phongdorakhi Aurora Club and Library Laifam Khunau amadi Lamjing Mera Laifam Khunau maning lekai ani puna khusamnaduna mamang sahi me ahumdagi chatharakliba lan asida thawai haksang yauna ima leibaki damak ahing nungthil naidana lan thengnariba madi ngamkhai ngakliba Rambai Tengol unit nifu palenda chana thaknaba polamsing mateng pangkhre lamdam asigi saknairaba sakhangnaraba yamna naha oiriba environmental activists Manikanta Mutumna Chief Minister yauna tampaki MLA nifuda memorandum pisin khraba matungda ngarang RPI athwalegi National Secretary Maheswar Thongnaujamda memorandum pisin khre memorandum pisin bagi thoramda RPI athwalegi National Secretary Maheswar Thongnaujamna hai ngasi aigi inakta yamna thongna leiraba iraipak asi kandaba yade haiduna khwadigi maru oiba environmental ge lam asida yamna naha oiriba amana Kumang Sausina Sangsiliba Misak Amakhakni
mahakna tawriba thabak thorom asi midyang yamna sana uba amadi positive oiba oina khanjabagi mami tai manikanta mutumna handak pukhalakliba environment ge point ani yawba memorandum manipur gi tampaki chief minister yawna MLA ni phuda pisinkiba asi hana sutare angamba mateng pangge haina su khanjaba lei mahangna pirakliba point ani asi yamna maru oiba amane hauze su ima leiba asi kandaba yade haiduna hawalakliba naha amadi ima sing kaya tholakliba asi gi manungda manikanta su amane mahak sutungi khalaga environment asi kandaba yade haiduna amadi ima leibakpo kaningbagi damak sangsilakliba naha amane memorandum asi environmental activist manikanta mutumna khusinnarakliba memorandum asi sungsoi soidana center da union minister Ramdas Athwal amadi cabinet minister Bhupendra Yadav tasu athuba matamda piragani memorandum asigi matangda mari leinabasing athuba matamda unaduna taksinaba angamba thakta honaragani hainasu Mahesorna makhatana phongdokhi Manipuri lolbo classical language salhalaktaba si India lengangna lol asilumna lawdaba amadi thawoidabani lawi haina Manipur gi hanagi chief minister o ibobina phongdokre Imphal gi BT road talaiba Congress babal dangarang pawmisinga unabada mahakna hai state asigi yumthangnariba Assam gi lon yauna punna lol manga nauna classical language ta chalhankiba asida Manipuri lol yawrakhidaba si karidagino haiba thidokminaba changi Manipuri lol asi classical language ta chananabagi gaituriya mapung pharamgani haina lawi state lengak amasung Rajya Sabha ki member na Manipuri lolbo classical language ta salhanba mathau taba document sing thananaba honakibagi WAPHAM taki maduda thakiba document sing aduda kari awat apa laikibagi salaktribano haina thidokpa mathau tai Manipuri lol asini 5 suba schedule da chanbada natada sahi lising ahum helaba lol ne madugi mathakta lon asigi oiba mayak sapsana leijari double engine hariba center amasung state lengak anina Manipuri lol asi bulum na long dabagal loinana thawoi dabadagi classical language ta salakta bani lawi hainasu mahangna makhatana phongdokhi Mitay kandabaya de haiba wakhalonda Scheduled Tribe Demand Committee STDCM na sinduna tha sigi tarukta pangthokadoriba miyamgi mifamda ekhoi khudingmakna saruk yamina se haiba WAPHAM phongdorakle Kuki militant singna fajindona thamlubana ha ani chayol amagi manungda thadorokpada ngairingai cherakta na numidang kuki singna namna taba leima khongromda sangnana bahonaramba ha amasu Makhan village ki khunja singna kalhaure haire Thaudo sin hanu midang pung tara rom tarak padwaida thokibani Manipuri lol asi classical language ama oinana bagi chapsaba magul yawi lol asi classical language ki thakta pukhana ba leptana hotna khigani haina Rajya Sabha gi member Lesem Basana Zawbana phongdokre WAPHAM asi BSA National Committee of India Manipur Selin Distel Imphal Dayal Foundation Bengaluru amadi Ganaratna Sahitya Academy Manipur branch na sinduna Manipur Press Club tangarang pangthokiba award lanthokpa amadi felicitation thorom da saruk yaraduna pawmisingda MP Sana Zawbana phongdokhibani Manipur da hojik chathariba micham miyambo imunai mutahanba thawong sing adu condemn tawbaga loinana International community na Manipur da sathariba miyot minay asibo sakhang baga loinana makoy na minungsi utpinaba Timur Leste political movement sathariba commit Esperan sana appeal tawkre Lenga kiloisang singbo erabasu lanai company singbo erabasu Mafam aduda thabak toriba employees singbo pukning wakhal nungaina thabak tawhanba haibasina hiram khudingmakta manglomda sangsanba ngamhanbada mateng pangani pawasi makhadana pijari
Masida midyeng thamlaga sahi asigi World Mental Health Day gi theme asi World Federation of Mental Health na it is time to prioritize mental health in the workplace haibasida lepre sahi asigi October 10 da pangthokadoriba World Mental Health Day gi mapung oiba pandam ase lenga ki loisangbu oirabasu corporate housing company sing amasung Sinsang sing oirabasu mafam aduda thabak suriba employee sing amasung sinmi singi pukning wakal nungaina thabak suhananaba haibasini piriba thim asigi mityeng di thabak sufam singda employee sing employer sing organization natraga stakeholder khudingmak asi pukning wakal leitana nungaina thabak suhan bane masigi damak mafam aduda leiriba mipung khudingmakta pukning wakal phana thamnanaba khongthang sing lokhatpa asina ahan ba midyeng thambage tangai fadaba ado ahan ba midyeng oina thamle malem gi oina yengba matamda pukning wakhal ga mari leinaba anaba sing mapung oina depression anxiety asina singba si tongan tongan ba workplace singda thabak tawriba miyoi singda mayok narakpa asina company aduna pamleba pandam adu yongna thabak tawba ngamdaba thabak kabada sang naraktaba matam chana kaba ngamdaba amasung hiram khudingmakta chauna akaiba thokhalakli asigumba kaya asi yenglaga World Mental Health Federation gi president Shuyoshi Akiyamana afaba tunglamsat amagidamak thabak subam singda thabak suriba singi pukning wakhal phana thamnanaba hiramda midyeng thamlase hainasu appeal tawrakli Hausi makha tarakpada mapan gyoiba pau pisare Bangladesh ta haukiba chahi khara asida laibak asida laiba Hindu singi mathakta chobo attack kaya sathaduna hat papunbagi thabak hengalakliba asigi matangda malemgi laibak singna mijeng sangbiduna athingba thamnanaba thabak paikhatpiu haina thaba achoba banner ama America gi konung New York ta airline ge mateng lauraduna atiada paihanduna Miamda choba pauzal ama pikre panba yabadi Bangladesh ta Hindu singi mathakta sathabai attack sing ase handak laibak asida thokiba wathok adugi matangda amuk hengalakibane Miyoi lising kiana saruk yaraduna Tehran gi Grand Masjid ta pangthokiba namaz ki thauram amada makhutta nomai paiduna Iran gi supreme leader Ayatollah Ali Khamenei Arab laibak ki Muslim singda Israel da punna landana naba appeal tawkhre haire Israel na Iran da sangsinduna Hamas ki chief leader Ismail
Hania Hatpa Yaraga Indiana su Pakistan Sangsinduna Laibak Aduda Ladiba terrorist sing Hatpa Karigi Yaroi Haina America gi Maming Leraba Think Tank American Enterprise Institute ki Senior Researcher Michael Rubin na Fungdokre Malem gi Laibak Yada Saukat Pamadi Anova Technology gi Lamzen Tanarak Pagi Saruk Ama Oina America gi Army Singna AI gun Yauba Robot Dog Mai Pak na test bangam kre haina Fungdorakli Numit humni gi khongsata Pakistan da lakiba Malaysia gi Prime Minister Kashmir gi matang da UNO da Pakistan bu support soidana tawgani haina Fungdokiba Pakistan gi Prime Minister Momon Noktuna haraukre Russia amadi Ukraine leiba ani gi marakta sahi ani hena satharakliba lan asigi saruk ama oina Russia na occupy tawkraba Ukraine gi Zaporizhia hiya haina khangnaba mafam amada leiba nuclear power plant da thabak tawba Russia gi official ama Ukraine gi car bomb attack amada laikhidre haina phongthorakli America na sogatpa South Korea na North Korea gi mafam amada hekta landarak labadi leiba asigi lanmising na karisu singnaba leitana nuclear khulai sizinaduna landagani haina North Korea gi supreme leader Kim Jong Un na phongdokre sahi ama henjilak laba Israel amadi Hamas ka soknaduna lakliba lan asina maram oiraga Gaza gi economy da kham thengna sokhanduna leibak asigi GDP sada mabudra rom hanthakre haina IMF ki report amada phongdorakli Malem gi oina yamna sauthoksaningai oiraba khwadigi wangba prize ama oiriba Nobel Peace Prize lising ani kunga mari gi oina United Nations Relief and Works Agency UNRWA International Court amadi UNO gi lusingba oiriba Antonio Guterres na fanglaba yai haina phongdoknarakli Israel gi lanmising na Beirut ta haukiba September kunga tareta landaduna hatkraba Hezbollah gi chief leader Hassan numit taret ni gi matungda lona thumna miyam khanghandana Israel ki bidagi aronba mafam amada phungkre haina report amada phongdokre Eastern Democratic Republic Congo da laiba Kivu haina khangnaba pat amada hi laksin bagi yamna laibak thiba thodok amada yamdrabada miyoi humbudraga nipalom sikre haina phongdorakli Malem da matam amada yamna tamthiba amadi sathiba terrorist amani haina longnaramba Afghanistan ge Taliban terrorist Russia na terrorist singi list ge handak lauthokre haina Russia gi news agency TASS ki report amada phongdorakre Maldives President Muhammad Muizuna October 3 tagi tara fauba India da lakadori haina Foreign Ministry na ngarang phongdokre masi India da lakpa mahaki ahanba khongsat oigadori bane West Asia da hena Sauthorakliba crisis asigi matang da Prime Minister Narendra Modi na government ki khwadigi makok thongba warep lobo body Cabinet Committee on Security gi athuba mifam ama kaukre Scheduled Tribes category gi manungda community ama yauhanba adu protest taunanaba Maharashtra Deputy Speaker Jirwal amasung atopa legislature ahum suba floor dagi songthokhiduna irai numita Mumbai gi State Secretariat ta mamangda amukta ukhidriba thodok sing ukre Maharashtra Assembly gi sayol khara mangoidana BJP lusingba amasung hanagi Minister Harshvardhan Patel na mahak thunamak Sharad Pawar na lusingba NCP SP da yauragani haina lauthokre Supreme Court na Delhi Lieutenant Governor BK Saxena na City adugi Municipal Corporation Standing Committee gi Taranipan suba amasung aroiba sit adugi haukiba sayol da pangthokiba mikhal adu yamna hathu na sathakhiba gi matang da takhattuna wahang hangkre amasung hauzik BJP na pariba house asigi chairman ama hapnana bagi voting state aukre haukiba October 2 da ukhul da thokiba thodok adu
Naga Women's Union na nungaitaba phongdokpaga loinana laibak thiba thodok aduda leikhidraba singi mafamda awaba phongdorakle. Uttar Pradesh ke Mirzapur da nahan numidang athengbada tractor trailer amaga truck amaga thengainabada sinmi tara lekhidre Kasua border manakta thokiba khudongthiba thodok aduda atopa miyoi ahumsu aruba fibamda sokhi haire. Gujarat nupa amada mahaki mapa adu hatkibagi damak thodok adugi chahi kungani thoigi tungda mihat padu gari na taktuna hatlaga laman khumkhre. Cycle thoduna chatpa Nakhat Singh Bhati Gauba ama car amana thomgaibadagi sikhraibha pau ama Ahmedabad ta police na October amada phangkhibani haire. Hauzemu makha tarakpada sanabagi pau taminase. FC Gawagi Herare Gonzalez na injury time da sankiba goal gi mateng na Indian Super League ISL 2024-2025 ke ngarang sanakiba league match amada North East United FC gi makuta maithiram gadabadagi kanduna pansil ahum da draw chatlaga point amamam yanakhre. Peru gi konung lima da sathariba ISSF Junior World Championship lising ani kunga marigi ngarang pangthokiba nupagi 25 meter Rapid Fire Pistol Team Inventa Indiana gold medal laure masina championship asida Indiana lauba taramathoi suba gold medal oire. UEFA Europa League ki nahan athengbada sanakiba matchingda Tottenham Hotspur amasung Lazio maipakre. Lazio Anderlecht ki makuta maithiba nangkhre. Tottenham Hotspur gi naha oiriba team na Pereng Baros po pansil ani amada thoirambani aduga Lazio na Nice po pansil mari amada maithiba pikhibane. India gi Rohal Bopana amasung Croatian Ivan Dodik na Spain gi Pablo Carreno Pusta amasung Pedro Martinez Pustek setta maithiba piduna ATP Shanghai Master gi men's doubles ta ani suba round changkhre. Nipumapan subareng talaiba Czech Republic ke Carolina Muchovana China Open Tennis Tournament ki ngarang sanakiba quarter final da top seeded Belarus ke Arina Sabalenka bu maithiba piduna semi final yaukhre. Kaino miyam ge choba mateng club member singi thawai yaujaba masung team da yaukhiba miyoi singi kathokpagi mahaina kaino library and sports association class A FC I League 2 gi qualify oire. Indian Club Football League system asida changnana bohanabada class A na choba sel gi awaba tangka kyarakta mayok na khrabasu club asigi achetpa wakhalona handaki I League 3 playoff group A da anishuba mafam kanduna promotion phangkhibane. Class A gi aroiba playoff match oina ngarang Kailani Stadium da sanakibada Gawagi Sesa Football Academy ga goal chanadana draw oikraba matung match mari da point taret phangduna makok thongba ani gi manung sankhibane. Indian Club Football Competition gi third tier I League 2 na mathang sahi gi January 15 dagi hounanaba schedule tawribane. Caretaker coach Khetri Mayum Malem Nganbana kainogi miyam amasung mahaki team gi nupa masa singi hotnaba kanbana mahaki coaching career da mamal yamlaba achievement asi phangba ngamlibani haiduna achoba credit pikhi. District Football Association Moirangi Midyang Makhada Wangu Popular Club WP Sina Sinduna ngarangdagi mari suba PS Rabot Ningsing First Division Football League sanaba hokre. Sahi taret ki matung Hockey India League IL pangthok lagani lisingani kunmari kunga mga edition asida nupagi team nipan amasung nupigi team taruk na athoy ehen tanaragani. Amadi Vietnam na yumbu oduna pangthokadaba Tri Nation Friendly Tournament gi Lebanon withdraw tawkraba matung tha asigi FIFA International Match window manungda India na yumbu khaktaga lamba panaragani.
टूर्नामेंट असिदा इंडिया ने युम्बु वियतनाम गा अक्टोबर 8 दा अदुगा लेबानन ना अक्टोबर 12 दा नामदिन गी थान ट्रोंग स्टेडियम दा साननबा थौरांग तौरंबनी अदुबु इजराइल एयर स्ट्राइक ना लेबानन दा क्राइसिस लेबा मरमना टीम असिना वियतनाम फुटबॉल फेडरेशन लाकपा ngamlaroi haina khangalakibane इजराइल अटैक असिना मरम ओइरगा लेबानीज फुटबॉल एसोसिएशन ना मखोइगी डोमेस्टिक फुटबॉल लीग की मैचिंग मतम कक्तदा येथोखरे हाइदे लोसलकपदा मरोइबा पाव महना कोकोमीगी मिटिंग मखादा तंपाकता पाकसना मैरागी रैली चतखरे लान असे इंडिया ना सथबा प्रॉक्सी वार ने हाइबा मयेक सेंग हाइना कोकोमी ना फुंदोरकली आईडीपी सिंगना प्राइम मिनिस्टर दा वार्निंग पिरकली युमदा हंजिल हंद्रगदी सिबगी खोंजंग हौरगनी हाइबा वाफम लानजना रिबसिंगना फुंदोखरे मणिपुर लेंगांगना लो थुगाइबा सिंगदा खुलाई सप्लाई तौदुना लेरे हाइना कांग्रेस ना मराल सिरकली क्लासिकल लैंग्वेज ओइनना बलेप्तन होना खिगनी हाइना एमपी लेसेंबा सना जावबना फुंदोखरे कुकी की ड्रोन बॉम्बिंग इंटरनेशनल ह्यूमैनिटेरियन लॉ खोंगाउनबने हाइबा वाफम फुंदोरकली अमदी थबक सुफम नुंगाइतबना वखल लैना नारकननबगी मरम ओइ हाइबा वाफम फुंदोखरे पिजरिबा पाउसिंग असिग लोइनना हौजकी दिनुक्तिगी फोंलिबा पाउसे सिंदगी लौथोकसबा मरोइबा पाउसिंग मियामदा पिजाबा लोइसिनजरी मखा तारकपदा मतम मतमगी वाफम अमदी राशिफलगी थरम अमुक मयाम पुना तामिनसी हौजकी दि मयामदगी मिकु फरगी ओइना लाथोकसबगी अयाब लौजरी अमुका हन्ना मित्यंग ताबिरिबा मदी ताबिरिबा सिंगबु निर्मला थंगजुमना तराम नोकचरी कोकनना खुरुमजरी बुदुना लाक्चरिबा से मतम मतमगी वाफम मदी राशिफलनी ngasiगी सना लेबाक एडिटोरियल कलमदगी लौखतजबा मतम मतमगी वाफमदा
Kuki taramathoy amasung mitay ani kusinaba laingaka yanakiba condition adu miyamna khanghalo. New Kaitel Manbida Staff Selection Commission ki makhada Army ki General Duty DGT personnel singi launabagi recruitment yawba chatpada lambi onana chatlubadagi kuki singna fajinduna thamkiba naha ani thadok lakhiba asina miyam gi thamoida makhoi kari thoklagadagi haina nungnang ba forumba adudi kokhalle adubu makhoi Thadorak Tringai Mamangda Imphal gi Sajwa Jail da Leirakpa Kuki under trial prisoner Taragamathoi Kangpokpi district ki Sapar Maina police station da Tindokhi bagi wafam mipum khuding makna khangnarabani Marak asida maitai naha ani adu Thadorakhi ba dugi matangda committee on tribal unity kotugi maikidagi media da phongdokhi wafam de Kotu village volunteers singna fajinduna thamlakhiba mitai naha ani adu India lengaka Condition karada yanaba purakpadagi thadokibani haina phongdorakhiba leire lamda masigi miyam nadi maitai naha ani adu tongan ba criminal case kaya ga mari lainana faraga kaisum sangda leiriba kuki taramathoi aduga khusinabani haina laurabasu police ki maikaidagi di madunate makoi taramathoi adu mari lainaba court na bail pi khraba matungda puthok pusin tawda khudong chadaba khara leibadagi kaisum sangda leirakhibani makoi thadokhibagi matam mananaba Aduda miyamna wakal lana sagatpani haina phongdokhiba leikre Nakal amaromda kotugi maikaidagi media da phongdokhiba wafam aduda pallibade makhoigi custody da leiriba maitainaha ani adu India lenga ka condition khara da yanaba purakpadagi Kangpokpi district police superintendent of police ki khuthang da khusinnakhibani kaisum sangda fajinduna thamlagliba makhoigi miyoi sing sinarakna ba tankhiba makhoigi demand adudi fangle haina claim tawkhiba leirabani Naha ahom adu numitari ni chupna kuki singna fajinduna thamkibani fajinduna thamliba naha ani adubo thadok hananaba Manipur Police ki Director General of Police masamak Kangpokpi da chatuna wari sanakhibani Director General of Police na kotugi luchingba singa wari sanaduna fajinduna thamliba naha ani adubu thadok na ba hairabasu wari sanaba aduda thamliba condition sing yanana ba purakpa ngamdabadagi thadok tana leirakhibani haina kotugi maikaidagi phongdokhiba leirabani Manipur lenga ki maikai dagi kotu na thamliba wafam sing adu thabak oina onthorak tabadagi center da midyang changbinaba haijabadagi police officer ama tharaktuna wari sanaraba tungda yananaba puraktuna ngarang ayuk naha ani adu thadokhibani loinana yananaba adugi makha kaisum sangda leiriba kuki gi miyoi taraga mathoi adu Kangpokpi district ki Sapar Maina church compound da thilakhibani Nakal amaromda social media da thadorakhiba thagatnarakhiba posting da maitai naha ani adu kaisum sangda leiriba kuki taramathoi aduga khusinnakhibani haina phongnoknarakhi social media da thagalakliba wafam sing adu Manipur Police ki maikaidagi yaningda wa phongdokhi Thaudok ani adu tanja chana manana thokhiba adu da miyamna lana sagatpani haina masak naiba officer amana phongdokhiba leike Adubu miyam gi wakhalda leiriba chingnaba asiri kokhanbada karamakhaidi wargani asukkuiba matam asi kaisum sangda leiriba miyoi taraga mathoi adu karigidamak thindoktraga ngarang khaktamak makhoi Kangpokpi da thindokpano mamangda makhoi thindoknaba security karigi pidabano haiba wafam kyamarom thorakle matang asida panjaning badi section haudaba mikup amada natragana asoiba kharadagi makhoina miyoi sing phajillaga leingakta ransom gi matawgumna demand tarakpa khudingmak state pu oirabasu center pu oirabasu adumak pithokadoribra naha ani adugi punsi kannabagi damak kuki singi ransom da leingakna thabak tawba oirabade tungda akaiba kya lakpa yai masina nawang hankiduna leingakta kok sarak loi haningai leite aduga Kotuga center ga yanakhiba condition sing adu karino haiba center lengakna state asi miyamda khanganpam thoi haijaningi makha tarakpada kanglaipa ki maira dagi amuk lokhatjagi Nungai bana awaba khangde haibidu mayak sengna laibak miyam da taklibra ni suba chahi taret khuntak pa hauzik Manipur da thokliba chahi amaga tha taruk helaklaba kanglop ani gi lan asina oigadori bra haiba asi laibak miyam na ikoi gi lengak loisingda hanglakliba wahang ama oire
नुंगाइबना अवाबा खंगदे हाइबगी लाल असिना खम थेंगना वहलिबा सिरी मिचम प्रजा सिंगनी अवाबा असिना अखोइगी एमएलए सिंग मिनिस्टर सिंगदी यावदे हाइबदा थोइना लालोइद्रा हाइना खले मरमदी लाल असिदा एमएलए सिंग मिनिस्टर सिंगदी मयुम मकै मई चाकते मिसी मिना यावदना नुंगाइबा पुंसी मरेल अमदा हौजिक लैरी मदुना नुंगाइबना अवाबा खंगदे हाइबदु अवाबा नंगलिबा मणिपुर मियामदा अखोइगी लैंगाक लोइसिंगना मयेक सेंगना उतलिबरा हाइबसिने करिगुम्बा अखोइगी लैंगाक लोइसिंगना मखोइगी लैबाक मियामदा थमोइ सेंगना नुंसिबा तारबदि चही अमगा था तरुक हेलकलबा लान असि लैजबा वाखल लौसिंग अमदि थौना पांगल पुथोक्तुना लोइसिननबा होनरमगदबनी हौजिक फावबा अखोइगी लैंगाक लोइसिंग अमतप ओइना पुनसिंदुना पुनबगी थौना पांगल अदु सागतुना दिल्लीदा चतुना भारत की प्राइम मिनिस्टर उनादुना लाल असि लोइसिननबा होनौ हाइदुना तक्सिनबा ngamdana लैरी मसिना अखोइगी लैंगाक लोइसिंगी मफमदा मियामना थाजबा मांगबा हाइबदु ओइरी हौजिक लान असिना मरम ओइदुना लैबाक मियाम लेताबा पुंसी अमदा हिंगबा ngamdre मसागी मरमदम चिंग अमसुंग तम अनिमक्ता चाथोक चसिन तौबा ngamdre मसिना मरम ओइदुना सुबा नोंबा महै मसिंग तंबा अमदि अतै हिरम खुदिंगमक्ता मपुंग फाना पांगथोकपा ngamdabadagi ममिंगतगी ओइना हिंगबा हाइबदु ओदुना ओइरी मणिपुर मियामगी ओइरिबा अवाबा फिबम असि भारत की स्टेट अमदा थोकलंबा तारबदे ngahal na Bharat ki Prime Minister na medyang changduna khudakta loisinanaba honaramgani khale Prime Minister na ngasi fawa thokliba lan asi loisinanaba lawfam thokpa thodang adu lawdana lairibano haibadu aikhogi laingak mapu oiriba Chief Minister dagi hauraga atai laingak loi amatana hangbangamde dakshin bangamde mamingtagi oina laingak loi oina lei masina laibak miyam aduki matik penadre lan asida awaban nangliba asidi micham praja singh khaktani aikhoigi laingak loi oiriba minister MLA singgidi awawa saruk thongde aduna nungaibana awawa masak khangde haiduna asom leithok patarabadi penedraba laibak miyamgi akanba ihau ama aikhoigi laingak loi singgi mathakta changsilakani haibasi aikhoigi laingak loi singna khangna ima laibak manipur kannabagi damak lofam thokpa thodang adu lawba chomgani masini pujarak libang asigi matam gi wafam makatarak pada rasi falamuk mayam puna taminasi aduga aten ba break amatang lawjari Hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam Masida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada basina singba sigi laing gi khudong saba pijari basi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga ba laina kaya gi maram da su tanabibe yagani Ningtokaba numitagi na thangja numit ki ayuk pung 8 na pung 2 fawba loinana nomaiju numit ayuk pung 9 na nungthil pung 3 fawbagi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Paring Kaksing Khunyai Lekai Nungairaba Paujel He Yai Dental and Aesthetic Clinic near Thobal Thong. Mafam asida leriba He Yai Dental and Aesthetic Clinic asigi. Ahanba anniversary gi pre-dental camp ama lakliba October gi tang 10 dagina November gi 10 fawbada pangthok chagadori. October gi 10 dagina November 10 fawbugi manung asida nomdunu leiba ya fawba sale amata laudana shatokpa yagani. Masi khaktana tana mafam asida Hydra facial uring mahing thangba mai khuiba kuchung ngau thokhanba mithop hapa naton semana chingba khudong chaba sing 20% da offer su taujari panjari ba sigi khudong chaba amadi makhada pijari ba mobile number sida Diamond TV natraga Wahong Radio haina iraga ticket book tawbiyo mobile number 70050
44426 amukana 7005044426 panjariba number asida adom message amatang thajalaga khudong sabasi lobiu hi yai dental and aesthetic clinic Thobal Thongko amukana taram nokjari makha tarakpada lokachariba si ngasigi rasifal ni asigi tungan ba platform singda midyang tabiriba pumnamak taram nokjari Thagasari asigi ibirakpa rasifal asibu ibirakpa Ibo bisang ning thauza award Astro and Palmit Pauna Bazar aduga ngasi meragi humni panba Lising ani kungamari October gi tarik manga yai faraba numit thangzamit asigi rasifal among mayam puna yengminarsi ahan bada Miss Rasida kari hairi ba ke habdi yengminasi Miss Rashi charang naba nungnang ba ani thok na khan ba numit ni wangang bada mitina bada hai singdrawadi to khai tagan gani migi mateng pangluganu pot lei badi yagani pakang lei sabi singoina lawtong na gani mairoi singi oina hotna ningani Miss Rashi lusin na khan ba numit ni haksang thabak thoram da afabani chathok sa sinda kana ba fanglagani jang yengna bada afa fal fanglagani imungda santi leiragani Pakang leisabi singi oina nungsinagani mahiroi singi oina body chawkhatlagani Mithun Rashi kudong chaba thengnaba chawkhatpa phagatpa thabak pangthokpa aigi mi masing hengatpa singthabi bada yawba numitni sel fangba imungda santi leiba numitni pakang leisabi singi oina machanagani mahiroi singi oina lawsing hengalagani karkat Rashi da waroba loinaragani luchingba singna marup mapang singna chanbiba numitni mateng bibiba hengalagani mamal yamba pot leiba yaragani pakang leisabi singi oina wakhal Manaroi mahiroi singoina wakhal charang nagani Singarasi seksina hona jagani aruba thabak kharadi pangthoklagani aigimi marup mapang yam lagani chathok sasindami tinabadi kanagani santi leiragani pakang leisabi singi oina nungsinagani mahiroi singi oina hona ningani kanyarasi thabakti pangthoklagani sel fangba luchingba singna chanbiba matam koinadagi khanjarakpa pangthokpa singthabi bada yawbu numitni pakang leisabi singi oina machanagani mahiroi singi oina naruksing hengalagani Tolarasi thabak wakhal yamna thengnaba sel fangba chatpa makok oiba singnadi nungsibiba anowa pot leiba yaba mingchat hengatpa numitni santi leiragani pakang leisabi singoin lawtongnagani mahiroi singi oina wakhal leitaroi Brisik Rasida nungnang ba ama natragana ama khanba numitni sel pitok pisinda hai singani mateng pibi badi yamlagani kalakpasu leiragani pakhang leisabi singoina warongnagani mairoi singoina pungning charangnagani dhanurasi thabak macha machadi pangthoklagani sel fangba itak tongba singna chanbiba lam chatpa mi loina badi kanaba fangba numitni imungda charangnagani pakhang leisabi singoina lowtongnagani mairoi singoina hotnaba wakhalni Watlagani Makarasida chawkhatpa fagatpa thoram mai pakpa sel khara fangba sangthabi bida yawba aigi oiba mi masing hengatpa numitni imungda santi leiragani pakang leisabi singoina wakhal managani mahiroi singoina lawsing hengatlagani Kumbarasida hakchang wakhal thabakta afaba pangthokningba pangthokpa maruptagi mateng phangba numitni sel fangba pot mamal yamba leiba yaba numitni pakang leisabi singi oina nungsinagani Mahiroi singi oina hotna ningani aroibada minarasi cheksina hotna jagani luchingba singna lamlanba singna chanbiba numitni khudong chaba mayoknaba chayingnabada mai pakpa numitni pakhang leisabi singi oina matinagani mahiroi singi oina lawsing hengalagani masini pujarakli bangasigi rasifal aduga rasifal makoktagi tahaudaba singna amuk khangminabagi khudong sabada akhoi contact number 7005 707 808 number sida mu call tawbiraga tahaudaba sing taminabagi khudong sabadu mayam da pijage
Number hangduna thamjare 7005 707 808 call lakre. Hello. Hello. Good morning. Good morning. Konjel si angang ya mali. Angang di mali. Kay lamday no call tawbire ise. Andro tagine. Ming kay kaubige. Anjali. Sahi kya suragi Anjali ji? Sahi yame. Yame. Adidi ise thambal man bi gi kano han hai tare. Hoi ado Anjali gi ado sahi yame hai je. Akhoi na kari kaujadoi no khangnaba amuktang hai biro ne. Tum sahi 30 gumba sure. Is yame hai do khoi di yamna yoro jala ga surabara na khanjarore. Yam nungaire Anjali gi rashi kay rashi oidoino. Ha. Anjali gi rashi se. Minne. Minna rashi. Minna. Hoi. Minna di yam phai ko ngasi je. Hoi. Akhoi party ni. Minna rashi pajarage. Minna rashi section hona jagani lusing basing lamlan basing na zanbi numit ni khudong sa basumayok na ba sangyeng na bada mai pakpa numit oi pakhang lesabi singi moti nagani mairoi singi losing hengat lagani adum phare ko Anjali ngasi je rashi je Hoi. Ado rashi fall jibo sum kharaga jana jalo isaga Hoi. Kharaga gum sanai. Yam nuai Andro dagi call tawbirakpa ko kay kay honari ge Anjali Kaisa thadakpadi hona tida sum yumda laide. Yam nungai re program si tabiraga saruk yabirakpa ko Hoi. Thagachari Mathangi caller da mukhudong sa pisage. Hello. Taram nok chari ming lai from IPU. Good morning. Yari bo kang mai lagi Sangita. Taram nok chari. Aigi rasi pan tula nta. Taza hokre. Hoi. Tula yang jage. Tula rasi. Thabak makhal yamna thengnaba sel phangba chatpa makok oibasingna di nuksibiba anauba pot leiba yaba mingset hengatpa numit ni santi su leiragani pakhang leisabi singi oina lau tongnagani mairu singi oina wakhal leitaroi tula rasi yam phaida tabibra madam. Hello. Karom da tagram no khangdra madam gise. Hello. Radio da tajara majani. Thamju thamire. Thagachari tula rasi dum yam phabo oi thabok makhal yamna thengnaba voice call from plus sel phangba chatpa mako oiba singna nungsibiba no pot leiba yaba mingset hengatpa numit duga santi su leiba numit oi pakhang leisabi singdi log tongno ni hai. Hello. Oh, good morning, Miss. Good morning. Taram nok chari ming lai from IPU. Phone to the river. Some Konodagi Bidiana, the sermon in Miss. Ado sar Bidyananda se kari kaujadoino Aiga kaura loye ga dar. Aiga adum kauzarage. Oh yeah, Aiga na samme ba. Ado sahi jo kaman oi ming. Hoi. Kari kaudoino namhai haibadu su nungai jadaba. Sarma haibadu aiga adum khamnar dabune. Hoi. Aiga bu kari rasi oibidoino. Han da rasi do Miss. Han bagi do. Miss to. Hakibani. Mes rasi jarang na ba nungnang ba ani thokna khanba numit ni wa ngang bada mitina bada hai singdrabadi tokhai tagan gani migi mateng pangluganu pot leibadi yagani pakhang leisabi singi oina lau tongna gani mahiroi singi oina hotna ningani. Mes rasi wakhal ani thokna khanba lei hairi ne aiga je wakhal ani thokna khalli ja langa sisibo. Summe Miss. Kay wakhan khanjalo rabjano. Ai thaba ma taken to plan am lei betere. Sasira satlo jirana khalliba.
ꯈꯨꯗꯛꯁꯤꯗ ꯆꯠꯂꯨꯁꯤꯔꯅ Ani thoi ba. ꯊꯕꯛ ꯑꯩꯅ ꯐꯥꯁ ꯆꯠꯀꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯁꯦꯀꯦꯟꯒꯤ ꯊꯕꯛ ꯑꯃ ꯂꯥꯛꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯅꯤꯁꯤꯗ ꯑꯩ ꯋꯥꯈꯜꯁꯦ ꯁꯨꯝ ꯐꯨꯝꯕꯪꯅꯔꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯜꯂꯤꯉꯩꯗ ꯈꯔ ꯈꯟꯕꯤꯌꯣꯔꯣ ꯑꯩꯒ ꯍꯩꯁꯤꯡꯗ꯭ꯔꯗꯤ ꯇꯣꯈꯥꯏ ꯇꯥꯒꯟꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯃꯤ ꯇꯤꯟꯅꯕꯗꯁꯨ ꯋꯥ ꯉꯥꯡꯕꯗꯁꯨ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯉꯨꯔꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤ ꯃꯍꯩ ꯆꯥꯔꯔꯣꯏ ꯍꯥꯏꯗꯤ ꯊꯥꯒꯠ ꯋꯥꯍꯩꯐꯧ ꯐꯪꯉꯔꯣꯏ ꯃꯤ ꯃꯇꯦꯡ ꯄꯥꯡꯉꯨꯕꯗ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥꯟꯅꯕꯝꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩꯅ ꯄꯥꯏꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯦꯀꯣ ꯑꯩꯅ ꯁꯨꯝ ꯏꯁꯥꯁꯦ ꯆꯤꯡꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯄꯥꯏꯔꯔꯣꯏ ꯌꯥꯎꯅ ꯄꯥꯏꯗ꯭ꯔꯕ As adudi radio taramagadi pairo yauna paidamnena uran makong napida pa edo tawre yagije pairo khana paidamni o mana paiduje pairo khana akoi paidra pa kanga da lotte edo tawre ngasigi na miki wananida oi adune haise saigi ngasai khangjadamnina tadabagi ma thabak sindana paidriboi ningdana laijaramdoini call tawre midunadi ado yana somda haidoramnina kayada taramduiba khoi call tawreiba miduna taramagadi buko kayadano ne na khalamdoineba khoigi imanabdo radio taba heiba mi nateda hoi ngangai lambi afaba sum thaubudo ngasi konkolamda thaudo habsu leibusu dum yaubani ko nang haudadana chit litra ngangai haina singna thorambado no miss kenomta hejauge ba yani aiga haibiyo apai haripiyagi rasije karkat nebako adu amtang khangeni maitare man kitan ngangalei karkat rasi haripiyagi warauba loinaragani lusingba singna marup mapang singna chanbiba numitni mateng pibiba hengatlagani mamal yamba pot leiba yaragani haripiyagi hairakpasida pakhang leisabi ji paningdraba mahairoi singi oinadi wakhal charangnagani ado rasifol ji sahi ke abodagi sana duijano khangde rasi je haripiyadi angang oiridana ko aiga man oide dai tain thoi sure adudi akoigi nupi gi chahi na chahi 19 aduga nupai chahi na kuma thoi smai subadaidi dum rasifol je dum nainaba yare na laurasi ko akoina leptho atay ojana haidruzo khoi tabiriba de khoi ngangjariba khoi manara dum leptho asi yam nungaire aiga ado aiga hayeng lakni haibadu bu soidrabro hayeng imaga laktuine ayuk natraga hawajar puraga ayuk la nungdil la laktoise hawajar kai ayu nungdil nagum tado malimi hawajar do thasna kai thoga sagem pom tana magi miss hoigi thlaki tawin thank you pakon do khara yam mai bira mo miss pakon ji udrini ti ba machange pakon je yam pakon yaw de this again pom je mahau yaw roiba mataw ni sagem pom bagi oi nadi pakon ji mataw ni mane thagazari aiga thank you miss mathangi kolar da mukhudong sawa pizage hello taram no cheri ming lai from haibiu hello taram no cheri ming lai from haibiu Miss Miranda lai cham gong de kari lamdai oi birabano kumbarasi hoi kumbarasi ne bako ado Miranda se kai lamdagi no Putlaudagi uyumpo haibra utlau haibi bro kari haibi bano seng namda haibiro khar tappe kumbarasi haibani ko kumbarasi yengjarage kumbarasi se kari hairi haibasi mayam punna yengminasi pauma phauna bakitang wale haibiro kumbarasi se haksang wakhal thabakta afaba pangthokningba pangthokpa maruptagi mateng phangba numitni sel phangba pot mamal yamba leiba yaba numitni
pakhang lesabi singi oina nuksinagani mahiroi singi oina hotnaningani Mirandagi kumbara si jenga si di am thina phale rambai wani tabi bro Thagachari mathangi caller da khudong chaw bijarage Incoming voice call from 9. Hello Hello. taram no cheri ming lai fam haibiu adu radio dagi kitang chathok pirao Hoy. Ay, naku sumaydagi rani. isagi Ado ra ay, isagi raki singa sidoga kumbaga siga mituna siga donto. Ay di ro. kumbara sine mithun rasine ani si ko singha singha rasine kumbara si yaure singha rasi yaure mithun rasi yaure ko Hoy. mithun dagi haujara age Yani. mithun rasi se khudong saba thengnaba aduga chawkhatpa phagatpa thabak pangthokpa aigi mi masing hengatpa singthabi bada yawba numit oi sel phangba imungda santi leiba numisu oi mithun rasi yam fare pakhang lesabi singi oina su mo janagani mairoi singi oina su loksing hengatlagani fare ko dum ado mithun sina kanagi oiduino Mitun sina ipu baga isa naparo de. phaba oire ado singara sida mo yengjarage section na hona jagani aruba thabak kharadi pangthoklagani aigi mi maru mapang yam lagani chathok chasinda mi tinabadi kanagani santi leiragani pakhang lesabi singi oina nuksinagani mahiroi singi oina hotnaningani loin hek pharamida kamai toino kumbara siju phai ko Hoy. kumbara siju phai haksang wakhal thabakta afaba pangthokningba pangthokpa maruptagi mateng phangba numitni sel phangba pot mamal yamba leiba yaba numitni pakhang lesabi singi oina nuksinagani mahiroi singi oina su hotnaningani ahumbak hek phai Hoy mong man. imong senga ngasidi am nungsina dawri ingna tapna amana haiba amana taba aido edum oirani nungsina da bai je kaisu nateba aina haiba wase leiminari baduna yaningdabado yaningdragadi adum wa madum laidana ko adum kaino ma wakhalon manada bai do hek thoidana ado ngasigi oinadi nungaina leiba numit aido ngahangai nungaibade ngasini hena nungaiba tathok tasin tawbadaga yam gyan taba numitu oidaw yam male thagachari saruk yabirakpa yam nungaijagre live ta laibiribo mayam rasi dum call tawbirakpa singa dum janabra yengsi duga adum loisilakpada sudum mayamda amuk hanna makoktagi amuk tahanjage ibong sanasam gopal macha program se maini ko haibire pabong sarachandra huirem kaka sarachandra ne makargi haibiro hai ado call lokachage manaram basu khangbonde hello Hello. taram no uksari ming leifam haibiyo Nairom sendagi RK Pimila. Madam taram nokchari jaising kari mathel chabirage Marian thong pataye. how bro Hawe. hauti romayen thong ado kari rasi oidoino Ay kan badadi sufang khande. ngasi phangbre ngasi daw ye ngasi rasi phol taraga Tulala sidon to pabiro. tola rasi tulla rasi je paraga huji horen kol phangbra phangni phangoido adum haijarage koi somdagi dum hairage tabak makhal yamna thengnaba sel phangba chatpa makok oiba singna dinu sibiba anobo pot leiba yaba mingchat hengatpa numitni santi leiragani pakhang lesabi singi oina lo townagani mahiroi singi oina wakhal lei taroi kol phangbagi warol jima yaudrini tois ado santi leiragani haijing hagi kol phangdabagi charak sa hingnaiba wakhal da charangnaba am leibado ado ngasi je Ay kan badadi sufang khande haba. ado Kon phang da sufang khande adu ko rasi phone gidi phangi.
ꯔꯥꯁꯤ ꯐꯣꯜꯗ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯅꯤ ꯑꯗꯨ ꯐꯪꯅꯤꯀꯣ ꯃꯦꯗꯥꯝ ꯁꯣꯏꯗꯅ ꯐꯪꯅꯤ ꯀꯣꯜꯁꯨ ꯁꯣꯏꯗꯅ ꯐꯪꯅꯤ ꯑꯗꯨꯝ ꯇꯧꯕꯗ ꯂꯦꯞꯄꯤꯒꯅꯨ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯈꯔ ꯌꯦꯡꯕꯤꯔꯒꯀꯣ ꯂꯤꯁꯤꯡꯂꯛ ꯅꯝꯃꯤ ꯁꯨꯡꯐꯪ ꯐꯪꯗꯦ ꯍꯥꯏꯕ ꯈꯨꯅꯝꯗꯣ ꯅꯠꯇꯕꯤꯗ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯀꯣꯜ ꯇꯧꯕꯁꯦ ꯊꯕꯛꯁꯨ ꯌꯥꯝ ꯅꯥꯃꯠ ꯌꯥꯝ ꯁꯤꯠꯄꯅꯦꯕ ꯁꯤꯠꯂꯦꯕ ꯑꯗꯨꯅ ꯁꯣꯝꯗ ꯏꯁꯩ ꯇꯥꯕ꯭ꯔꯁꯨ ꯇꯥꯍꯧꯗ ꯑꯗꯒꯤ ꯀꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒ ꯂꯩꯍꯧꯕꯅꯦꯕ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯈꯪꯗꯦ ꯑꯗꯨꯅ ꯗꯥꯎ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔ ꯌꯦꯡꯉ ꯂꯣꯏꯔꯦ ꯍꯥꯏꯗꯤ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒꯀꯣ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯗꯤ ꯐꯪꯅꯤ ꯐꯪꯗꯦ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯁꯦ ꯂꯥꯏꯞꯇ ꯏꯁꯩ ꯈꯟꯕꯤꯔꯛꯏꯕ ꯏꯁꯩ ꯉꯪꯉꯤꯁꯤꯡꯁꯦ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯐꯖꯅꯒ ꯍꯥꯏꯕꯤꯗꯕꯒ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯗꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕꯣ ꯅꯣꯏ ꯈꯔ ꯈꯛꯀꯤ ꯇꯧ ꯂꯩꯔꯕꯣ ꯀꯥꯏꯅ ꯀꯃꯦꯟꯁꯦ ꯄꯤꯕꯤꯔꯝꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯀꯣꯜ ꯐꯪꯈꯤꯕꯗꯒꯤ ꯂꯦꯞꯄꯨ ꯌꯥꯗꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯐꯪꯉꯛꯀꯅꯤ ꯃꯦꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯑꯉꯧꯕꯤꯒꯤ ꯕ꯭ꯔꯤꯁꯇꯤꯛ ꯍꯥꯏꯕꯤꯔꯛꯑꯦ ꯀꯥꯔꯣꯡꯒꯤ ꯏꯃꯥ ꯑꯉꯧꯕꯤꯒꯤ ꯂꯥꯏꯞꯇ ꯃꯀꯔ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯀꯣꯜꯁꯦ ꯂꯧꯈꯠꯆꯔꯒ ꯊꯝꯕꯤꯈ꯭ꯔꯦ ꯀꯣꯜ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯃꯊꯪ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯡꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯒꯦ ꯍꯜꯂꯣ ꯑꯩ ꯅꯣꯡꯄꯣꯛ ꯂꯣꯏꯔꯦꯝꯗꯗꯒꯤ ꯁꯅꯥꯁꯝ ꯔꯣꯃꯤꯇꯥꯅꯦ ꯏꯆꯦ ꯔꯣꯃꯤꯇꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯉꯦ ꯃꯤꯁ ꯍꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯗꯤ ꯍꯥꯎꯔꯝꯃꯔꯣꯏ ꯆꯥꯕꯒ ꯑꯝꯇ ꯌꯥꯔꯝꯃꯔꯣꯏ ꯉꯍꯥꯟꯈꯩꯗꯤ ꯀꯣꯟꯁꯦ ꯇ꯭ꯔꯥꯏꯁꯨ ꯇꯧꯗꯝꯅꯦꯕꯀꯣ ꯉꯁꯤꯗꯤ ꯍꯦꯛꯇ ꯇꯧꯁꯜꯂꯒ ꯌꯦꯡꯉꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯔꯦ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯤꯁ ꯑꯅꯤꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤꯗꯤ ꯃꯀꯔꯅꯦꯕꯀꯣ ꯔꯥꯁꯤ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯒꯤꯅ ꯇꯨꯂꯥꯅꯦ ꯇꯨꯂꯥꯗꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯄꯥꯈ꯭ꯔꯦ ꯃꯀꯔꯗꯣ ꯑꯩ ꯉꯁꯥꯏ ꯑꯃꯨꯛ ꯇꯥꯍꯧꯗ꯭ꯔꯦ ꯑꯃꯨꯛꯇꯪ ꯍꯟꯕꯤꯔꯛꯑꯣ ꯃꯤꯁ ꯑꯅꯤꯅ ꯏꯕꯨꯡ ꯒꯣꯄꯥꯜ ꯃꯆꯥꯒꯤꯅ ꯇꯨꯂꯥ ꯑꯗꯨꯒ ꯏꯆꯦꯒꯤꯅ ꯃꯀꯔ ꯃꯀꯔ ꯔꯥꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯆꯦ ꯉꯁꯥꯏ ꯑꯃꯨꯛ ꯄꯥꯕꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯩꯁꯦ ꯅꯠꯇꯦ ꯃꯀꯔꯁꯦ ꯈꯔ ꯏꯈꯠ ꯈꯠꯆꯟꯅꯕ꯭ꯔꯥꯕ ꯈꯪꯗꯦ ꯔꯥꯁꯤꯒꯤꯗꯤ ꯈꯠꯆꯟꯅꯕ꯭ꯔꯥ ꯃꯤꯒꯤꯗꯤ ꯈꯠꯆꯟꯅꯗꯦ ꯑꯣ ꯍꯣꯏ ꯆꯤꯡ ꯂꯦꯝꯅ ꯑꯗꯨꯝ ꯎꯏꯗ ꯂꯥꯏꯞꯇ ꯎꯕꯁꯨ ꯑꯗ ꯃꯀꯔ ꯔꯥꯁꯤꯅꯤ ꯍꯥꯏꯕꯁꯤꯗ ꯊꯥꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯀꯔ ꯔꯥꯁꯤ ꯄꯥꯖꯔꯛꯑꯒꯦꯀꯣ ꯏꯆꯦ ꯍꯣꯏ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯄ ꯁꯦꯜ ꯈꯔ ꯐꯪꯕ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯉꯁꯤꯗꯤ ꯔꯥꯁꯤꯁꯦ ꯐꯠꯇꯕ ꯑꯝꯇ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯔꯥꯁꯤ ꯐꯕꯅꯅꯦ ꯉꯁꯤ ꯀꯣꯟ ꯐꯪꯉꯤꯁꯦꯀꯣ ꯑꯩ ꯇꯣꯏꯅꯗꯤ ꯇꯧꯗꯦ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯇꯧꯔꯒ ꯌꯦꯡꯕꯅꯦꯕꯀꯣ ꯑꯁ ꯕꯤꯖꯤ ꯂꯩꯕꯁꯤꯕꯨ ꯊꯝꯃꯒꯦꯗꯅ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯐꯪꯉꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯁꯦ ꯏꯆꯦ ꯈꯛ ꯑꯣꯏꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯆꯥꯠꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯀꯣꯟ ꯇꯧꯖꯔꯣꯏ ꯑꯗꯨꯝ ꯇꯥꯕ ꯑꯣꯏꯖꯒꯦꯅ ꯍꯣꯏ ꯗꯥꯎ ꯌꯥꯕ ꯏꯆꯦꯅ ꯀꯣꯜꯒ ꯇꯧꯅꯤꯡꯉꯒ ꯏꯁꯩꯒ ꯁꯛꯅꯤꯡꯉꯛꯄ ꯏꯁꯩꯒ ꯈꯠꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗ ꯊꯣꯛ ꯂꯥꯎ ꯍꯦꯛ ꯇꯧꯁꯦ ꯑꯗꯨꯝ ꯐꯪꯒꯗꯧꯅꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯤꯁ ꯑꯅꯤ ꯇꯨꯂꯥꯒꯤ ꯑꯃꯨꯛ ꯄꯥꯖꯔꯛꯀꯦ ꯏꯆꯦ ꯍꯣꯏ ꯏꯕꯨꯡ ꯒꯣꯄꯥꯜ ꯃꯆꯥꯒꯤ ꯍꯣꯏ ꯊꯕꯛ ꯃꯈꯜ ꯌꯥꯝꯅ ꯊꯦꯡꯅꯕ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯅꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯔꯣꯏ ꯏꯕꯨꯡꯗꯣ ꯄꯨꯔꯒ ꯁꯣꯞꯄꯤꯡ ꯆꯠꯃꯤꯟꯅꯧ ꯏꯆꯦ ꯌꯥꯔꯣꯏꯗ ꯃꯥꯗꯤ ꯌꯥꯒꯟꯗꯕ꯭ꯔꯣ ꯌꯥꯕꯗꯤ ꯌꯥꯒꯜꯂꯦꯕꯀꯣ ꯌꯥꯝ ꯇꯣꯏꯅꯗꯤ ꯌꯥꯒꯟꯗꯦ ꯍꯣꯏꯅꯦ ꯉꯁꯤꯁꯦ ꯂꯧ ꯇꯧꯒꯅꯤ ꯍꯥꯏꯔꯤꯅꯦ ꯍꯣꯏ ꯄꯣꯠ ꯂꯩꯕ ꯌꯥꯕꯒ ꯍꯥꯏꯕꯁꯤꯗ ꯍꯣꯏ ꯄꯣꯠꯄꯨꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯔꯤꯒ ꯌꯥꯔꯛꯀꯅꯤ ꯑꯗꯣ ꯑꯩ ꯇꯜꯂꯤꯗ ꯍꯥꯏꯕ ꯏꯀꯥꯏꯖꯕ꯭ꯔꯥ ꯏꯆꯦ ꯏꯀꯥꯏꯖꯩ ꯑꯗ ꯇꯥꯏ ꯑꯩꯗꯤ ꯃꯤꯁꯇꯁꯨ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯆꯥꯠ ꯌꯥꯎꯕꯗꯀꯣ
Miss Pusparani da haine phone tawbadi phangani ikaijai na ina hana thabanebako he miss na dum pathokpire adojo dum yam thagatsari hoi thengna balem namta thadamni che pangpada parakpane adum phajaba comment adum tawbiro hoi insaju Miss Nirmalana matamisai live phoning program gidu daina phol tawba phangdrabasu ming pathokpirakpaje nungaijai na haigibani adusu Miss Nirmalana pathokpire ꯑꯩꯁꯨ ꯊꯦꯡꯅꯖꯈꯤꯕꯗꯨꯗ ꯄꯥꯊꯣꯛꯆꯕꯅꯦ comment pathoroktabagi saudana live tay thokibaga yauri poni mayam ama ado ichegi daw yam yabadu oire haira pa dum mapado chap chana tadana dum pathorokpa ko ꯊꯥꯒꯠꯆꯔꯤ aduga ꯏꯆꯦ aina khwai first ta mamangi hatta ani mu phara mani puningi waronda muktanga saruk yagre nasiga anirek sure aina hek tajarakbadagi ahum suba sum thengnaji ko iche adude hoi yam nungaijari misani thagachari ꯉꯁꯤꯒꯤ hoi ꯏꯆꯦꯅ thagatsari ꯑꯔꯣꯏꯕ misani ꯀꯣꯂꯔꯅꯤ ꯉꯁꯤꯒꯤ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯄꯥꯊꯣꯛꯆꯒꯦ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤꯗ ꯆꯔꯥꯡꯅꯕ ꯅꯨꯡꯅꯥꯡꯕ ꯑꯅꯤ ꯊꯣꯛꯅ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯇꯤꯟꯅꯕꯗ ꯍꯩꯁꯤꯡꯗ꯭ꯔꯕꯗꯤ ꯇꯣꯈꯥꯏ ꯇꯥꯒꯟꯒꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯨ ꯄꯣꯠ ꯂꯩꯕꯗꯤ ꯌꯥꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯂꯨꯁꯤꯟꯅ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯍꯛꯆꯥꯡ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯥꯟꯅꯕ ꯐꯪꯂꯒꯅꯤ ꯆꯥꯡ ꯌꯦꯡꯅꯕꯗ ꯑꯐꯕ ꯐꯜ ꯐꯪꯂꯒꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯆꯥꯎꯈꯠꯂꯒꯅꯤ ꯃꯤꯊꯨꯟ ꯔꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯀꯔꯀꯠ ꯔꯥꯁꯤꯗ ꯋꯥꯔꯧꯕ ꯂꯣꯏꯅꯔꯒꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯃꯇꯦꯡ ꯄꯤꯕꯤꯕ ꯍꯦꯟꯒꯠꯂꯒꯅꯤ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯔꯣꯏ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤꯗ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯅꯤ ꯑꯔꯨꯕ ꯊꯕꯛ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯩꯒꯤ ꯃꯤ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯂꯒꯅꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯤ ꯇꯤꯟꯅꯕꯗꯤ ꯀꯥꯟꯅꯒꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯄꯥꯡꯊꯣꯛꯄ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯗ ꯊꯕꯛ ꯃꯈꯜ ꯌꯥꯝꯅ ꯊꯦꯡꯅꯕ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯅꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯂꯩꯇꯥꯔꯣꯏ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯅꯨꯡꯅꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯄꯤꯊꯣꯛ ꯄꯤꯁꯤꯟꯗ ꯍꯩꯁꯤꯡꯒꯅꯤ ꯃꯇꯦꯡ ꯄꯤꯕꯤꯕꯗꯤ ꯌꯥꯝꯂꯒꯅꯤ ꯀꯜꯂꯛꯄꯁꯨ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯅꯤ ꯁꯦꯟ ꯐꯪꯕ ꯊꯛ ꯊꯣꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯂꯝ ꯆꯠꯄ ꯃꯤ ꯂꯣꯏꯅꯕꯗꯤ ꯀꯥꯟꯅꯕ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯕ ꯋꯥꯠꯂꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯆꯥꯎꯈꯠꯄ ꯐꯒꯠꯄ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯄ ꯁꯦල් ꯈꯔ ꯐꯪꯕ ꯁꯤꯡꯊꯥꯕꯤꯕꯗ ꯌꯥꯎꯕ ꯑꯩꯒꯤ ꯑꯣꯏꯕ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯀꯨꯝꯚ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯊꯕꯛꯇ ꯑꯐꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯃꯔꯨꯞꯇꯒꯤ ꯃꯇꯦꯡ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯄꯣꯠ ꯃꯃꯜ ꯌꯥꯝꯕ ꯂꯩꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯖꯒꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯈꯨꯗꯣꯡꯆꯥꯕ ꯃꯥꯌꯣꯛꯅꯕ ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯇꯤꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯔꯥꯁꯤꯐꯜ ꯃꯊꯪꯒꯤ ꯊꯧꯔꯝꯗ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯤꯂꯝꯁꯦ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯧꯔꯝꯁꯤꯡ ꯃꯊꯪ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯃꯗꯤ ꯅꯤꯔꯃꯂꯥ ꯊꯥꯡꯖꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ